Loyalam E-PAO tabiriba khudimappu Hitram Susmitana numidangi pau pizari ahanbida parthada headline. State asigi ching amasung tamda leriba community kudimakna nusi chanana leminaraba matamda Manipur khwaidagi chawkhapa state ama oigani haina Modi na phongdokhre. Manipur da ain kaina changlakhiba immigrants sing khunda leita haloi haina governor na phongdokhre. Kuki MLA tarana athubada separate union territory semnaba PM da memorandum pisingkhre. Pau sandona pijari. State asigi ching amasung tamda leriba community kudimakna nusi chanana leminaraba matamda Manipur khwaidagi chawkhapa state ama oigani haina Modi na phongdokhre. Manipur da ain kaina changlakhiba immigrants sing khunda leita haloi haina governor na phongdokhre. Kuki MLA tarana athubada separate union territory semnaba PM da memorandum pisingkhre. Pau sandona pijari. Korkomgi total shutdown na tampaki district sing khuntak lasina khre. India ki Prime Minister Narendra Modi na Thugaikhre gi khongchata lakhiba adugi mayokta korkomna haukiba nongai matung pung amadagi mahakna leringe matam phawba kaukiba total shutdown na khoramba kaithe yauna tampaki district sing da leriba kaithel sing khuntak lan sikhiba ka loinena mahausa gi punsida chauna akai pikre ngasi PM Modi na Chuchampur district headquarter da leba peace ground da miyam gi mifam ama pangthoklaba matung makhatana state asigi capital oriba Imphal gi kanglada ani shuba mifam ama pangthokhi mifam aduga mari leinena security force na akanba Jackson thorang lakhotki PM gi khongchat adu korkom na kaukhiba total shutdown na maram oiraga state asida leriba lengak amasung lanai gi office yauna mahelo sangsing thonglona khi lambi da passenger service yauna lanai gari sing chatpagi chang yamna handaki PM Modi na Chuchampur da pangthokpa mifam adu loiraba matung mafam adudagi virus ta akanba Jackson thorang lunina kangna tamna lakhi Prime Minister gi khongchat adu miyamna thoraktuna opugi changsu yamna handaki amarom da su ngasi ayuk anganbadagi hauna state asida akanma mongda chukiba nongna maram oiraga state asigi maru eba lambi sing ising thumjilaktuna chatok chasinda chauna akaiba mayonaki Babupara Secretariat Office yauna tongan tongan lambi sing ising thumjinduna miyam gi mahausa gi punsida chauna akaiba pikhi Prime Minister gi khongchat asiga mari lenena pamdaba thodok sing thoktanaba security na akanba checking thorang sing lokhatkhi Manipur da ain kana changlakhiba immigrants sing khunda leita haloi haina governor na phongdokhre ngasi Prime Minister Narendra Modi gi Chuchapur khongchata saruk yakhiba Manipur gi Governor Ajay Kumar Vallana Chuchapur da pangthokiba public meeting aduda Manipur da ain kana changsilakiba immigrants sing khunda leita ba ya haloi haina phongdokhre Governor na makhatara dun hai peoples beyond the border haina khangnariba illegal immigrants sing asi masak khangduktuna maramda halankibagi khongthang lokhotpaga loinana hauzik Manipur ga yumlo nariba Myanmar dagi ain kana changlakhiba immigrants sing asi thengnana ba state government na achoba singna ba ama mayongnari hari wafam asi governor na ngasi Chuchampur da pangthokpa public meeting amada Prime Minister Narendra Modi gi mamangda phongdokhibaga loinana Manipur asi soidana maki chawkhat lamjel da khumang chawshin ba state ama oibatana tana santi oiba state ama athuba matamda laklagani haina phongdokhi governor na makhatara dan hai beyond the border singdagi lakpa lam khopchin ba Meeoi singda kaidawnungda ekhoina lampiroi state ama sung center government na hiramasigi matangda akanba miyeng thamduna ain kaina leishiliba immigrants sing takthokna ba honari governor na makhatara dan hai state government asina Erang asina maram oiraga mayumakai manghan khraba IDP singbu phase ahum thokna khaidoktuna makhoigi resettlement amasung rehabilitation tonaba state azida thorang toba hokrai Manipur da makhatane Erang thoktana bagidamak ahenba security personnel sing amasung quick response team sing maru oiba mpham sing da deploy toduna thorakpa Erang sing matam chana laksinaba sem sare haiki Susila Karkibu Nepal ge interim prime minister oina wasak lokhrei Political ge charang na bathoklaba Nepal da hanagi chief justice Susila Karkibu ngasi interim prime minister oina wasak lokhrei Army President Ramchandra Paudel amasung Zenji protest ki leaders sing unaduna wari sanarba matungda parliament dissolve tawraga achamba thoram ama pangthoktuna Susila Karkibu interim prime minister oina wasak lokhibani Kolmangi Singh Om Prakash Aryal Amadi Valananda Sharma su minister oina wasak lokhi Nepal ge interim prime minister oina wasak lokhraba Susila Karki da lebak asigi prime minister Narendra Modi na thagar wahi phongdokhre social media platform account thagalakwa warol amada Modi na hai yumno na balebak ta ingtapa phibam hanjil hanaba honabada India na angamba thakta mateng pangnaba thorang toduna lei ngasi interim prime minister oina wasak lokhraba Susila Karki Nepal ge ahanba nupi chief justice ni Supreme Court na lebaki mafam pumnamakta bombula thaba thingnaba khangankhrai
Supreme Court na Delhi amasung National Capital Region NCR khak natana lebak ki mafam pumnamakta bombula thaba thingnaba khangakhre lebak asida leriba citizen khudimakta pollution na akaiba pihandanabagi pandamda athingba ase India gi mafam pumnamakta chana hangadabni haina Supreme Court na phangdokhi Delhi amasung NCR region da chahi amarom bombula thaba thingbagi mayokta firecracker manufacturing singna file torokpa application amagi hearing chatharaduna Chief Justice Bhusan R Gawaina luchingba bench amana haiki Delhi amasung NCR khaktada pollution thokhandana thorang lokhatpa yaroi lebak asigi mafam pumnamakta bombula thaba thingduna pollution thokhandana ba thorang lokhatpa thoi Justice K Binochandran su yauba bench aduna makhatana haiki bombula thabana nungsit manghanbaga lunana noise pollution thokhanduna Meeoi haksel da chawna akaiba pi haiba pumnamak khangnaraba wafamni bombula saba amasung yonba singna court ki wayal adubu singnaraduna file toropa petition amana haiki madudi bombula sabagi industry asina imung kayagi hingnabagi lambi oiribani chahi amarom athingba thamlakhiba asina maram oraga Meeoi kayagi hingnabagi lambi da chawna apanma pire petitioner singi makaida lepkhiba senior advocate dama sasadari naidu amadi ke Parmeshona haiki madudi nungsit morpagi chang hantahanabagi pandamda green cracker sizinaba yahanabagi wafam pukhalaba phawba korna ayaba pidre ing kumja lisingani kuntaretene kunnipan phawba bombula sanabagi license pirabasu court ki athingba asina maram oiraga firecracker industry na makhatana bombula sabagi khudong chaba lehenre haina Association of Firework Traders Indic Collective amadi Haryana Firework Manufacturer na wakalakhibani Manipur Youth Congress ki thomi singna mai chaklaba Manipur gi map makhuta paiduna Modi gi khongchat mangoina na protest Thokhre Manipur Youth Congress ki thomi singna Prime Minister Narendra Modi na Kangla Fort yoruk tringi mangoina na ngasi numit yungma matung mai chakpa Manipur gi map paiduna Prime Minister gi khongchat asi buyaning da bophongdoktuna BT Road laiba Kangla gi nongchuk thamba gate manakta protest Thokhre Khongjang jangsingi ba Manipur Youth Congress ki thomi singna Kangla gi nongchup thangba gate romda changsina ba honabada masing yamlaba state force singna thatuna makhatana charhan khidre ngasigi khongjang loising aduna khongjang jangsinlingai manungda Manipur da lakliba Prime Minister Narendra Modi asi India ki khwaidigi minungsi heitaba Prime Minister ni amasung Amit Shah asina khwaidigi minungsi heitaba Home Minister haina slogan laukhi makhatana khongjang loisinggi maraktagi youth ki luchingba amana phongdorakpada Karigidamak Prime Minister Narendra Modi na asuk sanglaba matam haibidi chahi ani henjilaklaba Erang asibu matam chana laktuna Erang asibu thembagi mahuta hojik Manipur da laktuna miyamgi oiba kari afaba thabak tawgadaribano haibisi achoba wahang amani haiki khongjang loisingna ngasi santi amasung democratic oiba mongda changsinkiba khongjang aduda lengangna thingkiba adubu yaningda phongdorakli Thaubalgi mafam kayadasu PM gi khongjang yaningda phongdoktuna khongjang changsinkhre Prime Minister Narendra Modi gi nomagi oiba Manipur khongchat yaningda phongdoktuna ngasi Thobal district ki tonga mafamsingda mairapabi singna kholau kaya lauduna khongjang changsingkhre Thobal district ki sangayung pham lelong arapti Thobal laisang them nopok sekmai amasung khangabok lamlong keithalale mairapabi singna makhuta placard paiduna sit-in protest athaki sit-in protest aduda Prime Minister Narendra Modi go back Manipur dagi upswal lotho India government ki divide and rule policy khudakta lepu Manipur gi warushimpur u haba kholau sing laukhi Amaromda Prime Minister gi khongchat asibu yaningda phongdoktuna Thobal district ta nompok sekmai gi akoibada leiba khul 13 gi apunba loop environment protection committee gi imasingna nompok sekmai da Prime Minister Modi gi Manipur khongchat boycott tawduna sit-in protest pangthokhi Kuki MLA Tarana athubada separate union territory semnaba PM da memorandum pisengkhrai Prime Minister Narendra Modi gi ngasigi chu champur khongchat manungda BJP KPA amasung independent yauna punna Kuki MLA Tarana athuba matamda political settlement amasung masagi legislature leiba separate union territory amasemnaba joint memorandum ama pisingkhre hari Kuki MLA Tarana pisinkiba joint memorandum adu da haribadi Manipur da minority community singda tathi tawebagi thawong kaya chathaba yauna state asida chathaba hingsa gi thawong singna maram oiraga makhoibu valley area dagi namfu da tanthoki
ꯉꯝꯒꯅꯤ ꯃꯔꯝ ꯑꯗꯨꯅ ꯆꯞ ꯃꯥꯟꯅꯕ ꯔꯨꯝ ꯑꯃꯒꯤ ꯃꯈꯥꯗ ꯚꯦꯂꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯂꯣꯏ ꯑꯐꯕ ꯌꯨꯝꯊꯪꯅꯕ ꯑꯃ ꯑꯣꯏꯍꯟꯅꯕ ꯂꯩꯃꯤꯟꯅꯔꯕ ꯈꯛꯇꯗ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯃꯤꯟꯅꯕ ꯉꯝꯒꯅꯤ ꯚꯦꯂꯤꯗꯒꯤ ꯇꯣꯈꯥꯏꯅ ꯂꯩꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯃꯤꯌꯥꯝ ꯁꯥꯟꯇꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯒꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯐ꯭ꯌꯨꯆꯔꯗ ꯏꯇꯤꯍꯥꯁꯤꯛ ꯑꯣꯏꯕ ꯑꯍꯣꯡꯕ ꯑꯃ ꯄꯨꯔꯛꯄ ꯉꯝꯂꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯂꯣꯏꯅꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯦꯖꯤꯁꯂꯦꯆꯔ ꯂꯩꯕ ꯁꯦꯄꯔꯦꯠ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯃ ꯁꯦꯝꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯗꯥꯏꯂꯣꯒ ꯆꯠꯊꯅꯕ ꯇꯛꯁꯤꯜꯂꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ ꯍꯟꯗꯛ ꯊꯣꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯗꯨꯗ ꯚꯤꯛꯇꯤꯝ ꯑꯣꯏꯈꯤꯕ ꯊꯥꯟꯂꯣꯟ ꯀꯦꯟꯗ꯭ꯔꯒꯤ MLA ꯕꯨꯡꯖꯥꯒꯤꯟ ꯋꯥꯜꯇꯦꯅꯁꯨ ꯃꯍꯥꯛꯀꯤ ꯂꯅꯥꯏ ꯑꯣꯏꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯄꯤꯁꯤꯜꯂꯗꯨꯅ ꯏꯪ ꯀꯨꯝꯖꯥ 2012ꯒꯤ ꯃꯦ 4ꯗ ꯃꯍꯥꯛꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯐꯤꯁꯇ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯝꯐꯥꯜꯗ ꯄꯟꯗꯨꯅ ꯂꯩꯔꯤꯕ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯆꯠꯍꯟꯈꯤꯅꯕ ꯄꯥꯡꯊꯣꯛꯈꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯤꯇꯤꯡ ꯑꯃ ꯁꯔꯨꯛ ꯌꯥꯔꯨꯔꯒ ꯍꯜꯂꯛꯄꯗ ꯔꯤꯝꯁ ꯔꯣꯗꯇ ꯃꯤꯑꯣꯏ ꯈꯔꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯃꯍꯥꯛ ꯇꯝꯊꯤꯅ ꯁꯣꯛꯈꯤ ꯂꯣꯏꯅꯅ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯄꯨ ꯄꯦꯔꯥꯂꯥꯏꯖ ꯑꯣꯏꯕꯇ ꯅꯠꯇꯅ ꯉꯁꯤ ꯐꯥꯎꯕ ꯍꯦꯟꯗꯤꯀꯦꯞ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯖꯣꯃꯤ ꯀꯨꯀꯤ ꯃꯥꯔ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯁꯤ ꯏꯝꯐꯥꯜ ꯑꯃꯁꯨꯡ ꯚꯦꯂꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗꯒꯤ ꯄꯨꯂꯞ ꯇꯥꯟꯊꯣꯔꯛꯈ꯭ꯔꯕꯅꯤꯅ ꯐꯤꯖꯤꯀꯦꯜ ꯑꯃꯁꯨꯡ ꯁꯣꯁꯤꯌꯦꯜ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯔꯦ ꯃꯔꯝ ꯑꯗꯨꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯅꯕ ꯇꯛꯁꯤꯜꯂꯤ ꯍꯥꯏꯔꯤ ꯁꯤꯁꯤꯄꯨꯔꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 8,600 ꯔꯣꯝꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯄ꯭ꯔꯣꯖꯦꯛꯇꯁꯤꯡ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯈ꯭ꯔꯦ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 8,600 ꯍꯦꯟꯕꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯄ꯭ꯔꯣꯖꯦꯛꯇꯁꯤꯡ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ ꯇꯤꯟꯈꯤꯕ ꯃꯤꯌꯥꯝꯗ ꯋꯥ ꯉꯥꯡꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯊꯧꯅꯥ ꯑꯃꯁꯨꯡ ꯑꯈꯥꯡ ꯀꯟꯕꯒꯤ ꯃꯒꯨꯟ ꯆꯦꯟꯕ ꯂꯝꯅꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯁꯤꯡ ꯑꯁꯤ ꯃꯍꯧꯁꯥꯒꯤ ꯃꯃꯜ ꯅꯥꯏꯗ꯭ꯔꯕ ꯈꯨꯗꯣꯜ ꯑꯃꯅꯤ ꯆꯤꯡꯁꯤꯡ ꯑꯁꯤꯅ ꯃꯤꯌꯥꯝꯅ ꯂꯦꯞꯄ ꯂꯩꯇꯅ ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯈꯨꯗꯝ ꯑꯗꯨ ꯑꯣꯏꯔꯤ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯍꯥꯏ ꯂꯝꯗꯝ ꯑꯁꯤꯒꯤ ꯅꯥꯠ ꯆꯠꯅꯕꯤ ꯃꯈꯜ ꯃꯈꯥ ꯀꯌꯥ ꯑꯃꯁꯨꯡ ꯃꯄꯥꯡꯒꯜ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯔꯨꯑꯣꯏꯕ ꯄꯥꯡꯒꯜ ꯑꯃꯅꯤ ꯃꯅꯤꯄꯨꯔꯒꯤ ꯃꯃꯤꯡ ꯑꯁꯤꯃꯛꯇꯗ ꯃꯅꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯌꯥꯎꯔꯤ ꯃꯁꯤꯅ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝꯁꯤꯡꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯄꯨꯝꯅꯃꯛꯀꯤ ꯃꯒꯨꯟ ꯍꯦꯟꯒꯠꯍꯟꯒꯗꯕ ꯃꯅꯤ ꯑꯃ ꯇꯥꯛꯂꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯈꯣꯡꯆꯠ ꯑꯁꯤ ꯈꯨꯃꯥꯡ ꯆꯥꯎꯁꯤꯜꯍꯟꯅꯕ ꯂꯦꯞꯄ ꯂꯩꯇꯅ ꯍꯣꯠꯅꯔꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯂꯥꯛꯈꯤ ꯃꯗꯨꯅ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 8,600ꯒꯤ ꯄ꯭ꯔꯣꯖꯦꯛꯇꯁꯤꯡ ꯁꯪꯒꯥꯈ꯭ꯔꯦ ꯄ꯭ꯔꯣꯖꯦꯛꯇꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯃꯔꯨꯑꯣꯏꯕ ꯆꯤꯡꯒꯤ ꯂꯝꯗ ꯂꯩꯕ ꯇ꯭ꯔꯥꯏꯕꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯐꯒꯠꯍꯟꯒꯅꯤ ꯄ꯭ꯔꯣꯖꯦꯛꯇꯁꯤꯡ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯗ ꯍꯛꯁꯦꯜ ꯑꯃꯁꯨꯡ ꯑꯦꯖꯨꯀꯦꯁꯟꯒꯤ ꯑꯅꯧꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯐꯪꯍꯜꯂꯒꯅꯤ ꯑꯅꯧꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯑꯍꯨꯝꯂꯛ ꯁꯨꯕ ꯅꯦꯁꯅꯦꯜ ꯂꯣꯛ ꯑꯗꯥꯂꯠꯀꯤ ꯊꯧꯔꯝ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤ MASSLA ꯑꯃꯗꯤ ꯍꯥꯏ ꯀꯣꯔꯠ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯀꯃꯤꯇꯤ ꯑꯃꯁꯨꯡ ꯗꯤꯁꯇ꯭ꯔꯤꯛ ꯂꯤꯒꯦꯜ ꯁꯔꯚꯤꯁꯦꯁ ꯑꯣꯊꯣꯔꯤꯇꯤꯒ ꯄꯨꯟꯅ ꯈꯨꯠꯁꯝꯅꯗꯨꯅ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯂꯣꯛ ꯑꯗꯥꯂꯠꯀꯤ ꯊꯧꯔꯝ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯏꯝꯐꯥꯜ ꯏꯁꯠ ꯑꯃꯗꯤ ꯏꯝꯐꯥꯜ ꯋꯦꯁꯠꯀꯤ ꯑꯣꯏꯅ ꯂꯝꯐꯦꯜ ꯀꯣꯔꯠ ꯀꯝꯄ꯭ꯂꯦꯛꯁꯇ ꯄꯥꯡꯊꯣꯛꯈꯤꯕ ꯑꯍꯨꯝꯂꯛ ꯁꯨꯕ ꯅꯦꯁꯅꯦꯜ ꯂꯣꯛ ꯑꯗꯥꯂꯠꯀꯤ ꯊꯧꯔꯝ ꯑꯗꯨꯗ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯖꯁꯇꯤꯁ A. ꯕꯤꯃꯣꯜ ꯖꯁꯇꯤꯁ A. ꯒꯨꯅꯦꯁꯣꯔ ꯁꯔꯃ ꯑꯃꯁꯨꯡ MASLSAꯒꯤ ꯃꯦꯝꯕꯔ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯂꯦꯛꯁ ꯃꯣꯏꯕꯥꯅ ꯂꯨꯆꯤꯡꯕ ꯀꯥꯡꯕꯨ ꯑꯃꯅ ꯂꯥꯛꯇꯨꯅ ꯌꯦꯡꯁꯤꯟꯈꯤ ꯂꯣꯏꯅꯅ ꯂꯣꯛ ꯑꯗꯥꯂꯠ ꯑꯗꯨꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗ ꯌꯥꯅꯆꯦ ꯈꯨꯠꯁꯤꯟꯅꯗꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯖꯁꯇꯤꯁ A. ꯕꯤꯃꯣꯜꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯑꯍꯨꯝꯂꯛ ꯑꯣꯏꯅ ꯅꯦꯁꯅꯦꯜ ꯂꯣꯛ ꯑꯗꯥꯂꯠꯀꯤ ꯊꯧꯔꯝ ꯑꯁꯤ ꯃꯅꯤꯄꯨꯔ ꯈꯛꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯈꯨꯗꯤꯡꯃꯛꯇ ꯄꯥꯡꯊꯣꯛꯅꯔꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯁꯨ ꯃꯥꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯀꯣꯔꯠꯁꯤꯡꯗ ꯄꯥꯡꯊꯣꯛꯂꯤ ꯂꯣꯛ ꯑꯗꯥꯂꯠ ꯑꯁꯤꯅ ꯀꯦꯁ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯁꯤꯡ ꯃꯄꯨꯡ ꯑꯣꯏꯅ ꯄ꯭ꯔꯤ ꯂꯤꯇꯤꯒꯦꯁꯟ ꯍꯥꯏꯅ ꯈꯪꯅꯕ ꯀꯦꯁ ꯑꯃꯗꯤ ꯀꯦꯁ ꯇꯧꯅꯗꯨꯅ ꯃꯈꯥ ꯆꯠꯊꯔꯤꯕ ꯑꯃꯗꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯇ꯭ꯔꯤꯕ ꯀꯦꯁꯁꯤꯡ ꯑꯁꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯐꯝꯃꯤꯟꯅꯗꯨꯅ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯌꯥꯍꯜꯂꯤ ꯍꯥꯏꯈꯤ ꯉꯁꯤꯒꯤ ꯅꯦꯁꯅꯦꯜ ꯂꯣꯛ ꯑꯗꯥꯂꯠ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯑꯄꯨꯟꯕ 3,935ꯒꯤ ꯀꯦꯁ ꯂꯩꯔꯤ ꯆꯍꯤ ꯑꯁꯤꯗ ꯂꯣꯏꯁꯤꯟꯕꯒꯤ ꯄꯥꯟꯗꯝ ꯊꯝꯂꯤ ꯏꯝꯐꯥꯜ ꯋꯦꯁꯠ ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁꯠꯀꯤ ꯑꯣꯏꯅ ꯀꯦꯁ 239 ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯈꯤꯕꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕ ꯁꯦꯟꯐꯝ ꯂꯨꯄꯥ ꯀ꯭ꯔꯣꯔ 4,69,913,913 ꯈꯣꯝꯒꯠꯄ ꯉꯝꯈꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯈꯤꯗꯕ ꯂꯦꯝꯍꯧꯔꯤꯕ ꯀꯦꯁꯁꯤꯡ ꯑꯁꯤ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ 16ꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯔꯤꯔꯛ ꯁꯨꯕ ꯅꯦꯁꯅꯦꯜ ꯂꯣꯛ ꯑꯗꯥꯂꯠ ꯑꯁꯤꯗ ꯋꯥꯌꯦꯟꯕ ꯉꯝꯅꯕ ꯍꯣꯠꯅꯔꯤ ꯅꯦꯁꯅꯦꯜ ꯂꯣꯛ ꯑꯗꯥꯂꯠ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯗꯤ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯁꯤꯗ ꯎꯀꯤꯜ ꯌꯥꯎꯗꯦ ꯁꯦꯜ ꯆꯪꯗꯦ ꯃꯇꯝ ꯆꯪꯗꯦ ꯌꯥꯅꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯔꯥꯏꯕ ꯃꯑꯣꯡꯗ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯄ ꯉꯝꯍꯜꯂꯤ ꯂꯣꯏꯅꯅ ꯂꯣꯛ ꯑꯗꯥꯂꯠ ꯑꯁꯤꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯈ꯭ꯔꯕ ꯌꯥꯅꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯥ ꯇꯥꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯀꯣꯔꯠꯇ ꯆꯠꯇꯨꯅ ꯑꯄꯤꯜ ꯇꯧꯕ ꯌꯥꯗꯦ ꯂꯣꯛ ꯑꯗꯥꯂꯠ ꯑꯁꯤꯅ ꯑꯔꯣꯏꯕ ꯋꯥꯌꯦꯜ ꯑꯣꯏꯒꯗꯧꯔꯤꯕꯅꯤ PMꯒꯤ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠ ꯏꯔꯥꯡ ꯂꯣꯏꯁꯤꯟꯅꯕ ꯂꯥꯛꯄ ꯅꯠꯇꯦ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕ ꯈꯣꯡꯆꯠꯅꯤ ꯍꯥꯏꯅ ꯃꯦꯘꯆꯟꯗ꯭ꯔꯅ ꯐꯣꯡꯗꯣꯔꯛꯂꯤ
Prime Minister Narendra Modi gi khongchat asi lamdam asi da thokliba Erang asibu loishinaba lakpa khongchat nate yumthangnariba Assam amasung Bihar da election pangthokadoriba asiga mari lenana lakhiba political gi oiba khongchatni Prime Minister gi Manipur khongchat asidagi karishu asa tawningai leite haina MPCC gi President K Mega Chandana phongdokhre ngasi Imphal West Students Club Khumbongi lamjing makhada Taurem Family and Friday Chuhingna Sindona Khumbongda pangthokiba Tares suba Taurem Kulachandra Memorial Merit Award yenthopagi sideline da MLA Mega Chandana wafam asi phongdoladuna makhatana haikibada Prime Minister na Manipur da lakiba aduda lamdam asigi political party sing CSO sing relief camp ta leriba kaya aduga punna khanane ne aduna Erang asi loishinabigi mapung phaba roadmap ama soidana puthokani haina khanlamari adubu madugi ona tainabada mamangi sarkar gi matamda thabak paikhalamba project sing sangaba amasung anawa project khara sanaba yatra hunba lakiba khongchat oina tawi Manipur gi hosik uriba issue asi lebak asi Ladiba, Tongan political party amadi, leader Gayana Yamna Hakchina Loriba Amani. Prime Minister na Imphal da Leringai Matanga Naga Kuki Amasung, Maitegi MLA Singh na Punna Kaudona Santigi Lambi Amalaknaba Prime Minister na Kanaramba Yabani, Madupumna Maki Sakti Monda Leribani. Audience Ama Oina Kobobudi Peningai Oide. National Highway Hangdona Ba Amasung, Erang Asiloishinabagi Wahi Matek Amapabo Palam Dabasi, Tamoy Kaningai Way. Jinda Peace Haraga Santi Prokadabanate, Santi Thamba Haiba Double Engine Government ki Head Oriba Prime Minister na Topham Thoi Haiki. PM Khongchat ki mangoine na Chuchampura Police na Meeoi ani fazin kiba Thokhre mari lene na Erang Thokhre. Ngarang September 10 da Prime Minister Narendra Modi na Chuchampura chatkiba khongchat adugi mangoine na September 10 thogi numidang da Chuchampur Peace Ground Mayagi Piersa Mall da Kuki Jo Singh na Prime Minister lakpagi same sariba sing aduda Erang asida laikhidraba Kuki Zogi photo thelaga thamliba Wall of Remembrance samadi Prime Minister lakpada unaba pareng sangna sarga thamliba Coffin Singh Security Force amadi District Administration gi makhedagi khanjinuna uhandana thammi haina pendaba phongdoktuna changsin kiba protest aduga mari lenena police na fazin kiba mi ani hoju phawa thadokte haina ngasi Chuchampur Bazar da Kuki Jo Singh na Erang Hokhre Lenana yamlaba Kuki Jo Singh na police station mamang da thomjinkhre Central Force amasung police ki makhedagi Erang adu khudaki oina laksina bhonabada awab oikhre hauji makhatana hen before sing thomjindona Erang adu lakshina bhonari hari adubu chapchana Erang adu lakshin bangam khrabra natraga ngam khidrabra habadudi press na phangmangamdri maragasida kangluki Erang mayonariba state asida Prime Minister Narendra Modi na atenro matamgi khongchat ama oina Manipur lalom khiba adu wahan thok yaude Prime Minister na miyamgi waka tanabagi minute 10 phawa matam kaithokide haina BJP gi MLA Paulin Lan Haukipna phongdokhre separate administration demand pigadabani haina yamna kana lauriba BJP gi MLA asina Prime Minister Narendra Modi gi Manipur khongchat asibu yamna kana criticize tawki Prime Minister gi Manipur khongchat asigi manungda lamdam asigi miyamna thengnariba awaba sing amasung kari pamlibagi habidu mayek shingna tabigani haina asa tawromkhibani adubu Prime Minister na miyamgi waka sing adu tanabagi minute 10 phawa kaithoromkhide Prime Minister na Chuchampura thunglakiba aduda miyamgi waka soidana tabiragani haina taramna okibani haina penda baba phongkaya phongdokli Aroibada maroiba po amuka na pizari State asigi ching amasung tamda leriba community kudimangna nungsi chanana leminaraba matamda Manipur khwaidagi chawkhotpa state ama oigani haina Modi na phongdokhre Manipur da ain kana changlakiba immigrant sing khunda laita haloi haina governor na phongdorakli Kuki MLA Tarana Atubada separate union territory semnaba PM da memorandum pisingkhre